HOUKHIBA PUNG TARANITHOI ISTAN NAMBUL TUREL GI IMAI FUT AHUM GI CHANGDA HANTHAKHIBADAGI Khwairamband Keithel gi Akoibada Leiba Mapham Ayamba Eshing Thumbagi Chang Yamna Hanthakhre ADUM OINAMAK PAONA AMASUNG THANGAL Keithel gi OINADI North AOC AMADI DM University LOMDAGI CHENSHILLAKPA ISINGNA MARAM OIRAGA KEITHEL MANUNG gi IMAI IHAN HANTHADRI Ngasay pung taret phawbada oikhiba phibam gi matung ina Uripok flyover bridge makhongda thumjilamba ising sing adu Hanthakhre adumainamak Uripok main road ki nakanda leiba leirak sing di ising adumak thumli Nagamapal maikai amadi wahengbam laikai gi main road ta ising thumjilamba sing adusu Hanthakhre hauze ising thumjindun leiriba mapham sing aduna PAONA Keithel Sangphamdagi PAONA International Market Taba Lambi Polo Ground Lambi Governor Road THANGAL Keithel Lambi Alugali Family Welfare Lambi All Assembly Road Major Khul MJ Avenue Khuyathong North AOC Lambi BT Road Congress Bhavan Lambi Johnstone School Raj Bhavan Ditai Petru Thekna Singba Mapham Singdi Haujiksu Ising Thumlaga Leiri Nongi phibam phagalakpa amani Khwairamband Keithel gi Akoibada Eshing Thumjilamba sing Hanthakhibadagi insang napi yonbi ima sing thoraktuna Nagamapal Maharani Thong amadi Kaisampat Junction da insang napi sing yonakhe